सही असिगे ऑगस्ट 12 उख्रुलदा थबक सुब सटखिबदगी हौजिक फावब थीब खंगदना लेरिबा असौब बुयामयुंगी मतंगदा लैंगांगना तुमिना लेसिनखिबगी मायोक्ता सेमखिबा जेसिना हौकिबा अहिंग नुंगाइदगी थासगी तांग मंगागी अहिंग नुंगाइ फावबा तिदिम लंबी परिंगदा कौकिबा पुंग कुनमरिगी बन हौख्रे ngasi ayuk pung tarelom taba matamdagi ban saugatpasingna tedim lambi paringi kwaktada lambi da tharuktuna lambi thingbi thabak sathaki lambi thingbaduna maram orega gari sing sanakide jesi gi miyoi singna lambi da uwa phaijinba amadi mai thabagi thabak sathaki ayuk pung mapalom tarpa matamda bisnupur amadi moirang police ki kangbuna ban saugatpasing tansinbagi thabak sathaki police na miya madubu tankhaina bohanabada tear gas cell kya kapkhi maduna maram orega maike animakta muknabagi thogdok thoki hairi pawmi singa unaba amada jesi gi lusingba singna haiki asauba buya mayumbu thiba khangdana leriba sigi matangda manipur gi chief minister n viren mp lesemba sana jawba amadi mari leinaba loisang singda thibina ba kayarak haijakhrabasu tumina lesin khibagi mayokta bangi khongjang ase sanction bani